Victor ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯅꯥꯗꯨ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯚꯥꯏ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯛꯀꯦ? ꯂꯤꯟꯊꯣꯏꯅ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏ, ꯑꯗꯨꯐꯥꯎ ꯑꯗꯨꯝ ꯆꯒꯠ ꯇꯧꯔ ꯂꯩ꯫ ꯕꯤꯅꯥꯅ ꯀꯩꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯥꯅ? ꯂꯤꯟꯊꯣꯏꯅ ꯑꯗꯨꯝ ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯀꯣꯏꯅꯁꯤ, ꯍꯌꯦꯡꯋꯥꯏ ꯅꯨꯡꯁꯤꯔꯛꯑꯁꯨ ꯈꯣꯠꯂꯁꯨ ꯑꯗꯩ ꯉꯥꯏꯒꯦ ꯈꯣꯠꯀꯦ, ꯑꯗꯨꯝ ꯑꯩ ꯅꯨꯡꯁꯤꯃꯟꯕꯩ ꯏꯀꯥꯏ ꯈꯪꯗꯕꯗ ꯇꯥꯔꯕꯅꯤ ꯀꯥꯏꯅ꯫ ꯕꯤꯅꯥꯅ ꯑꯁ ꯚꯥꯏ ꯅꯪꯁꯨ ꯃꯤ ꯑꯗꯨ ꯐꯖꯅ ꯍꯥꯏꯗꯣ ꯌꯥꯕꯤꯔꯒꯦ ꯍꯥꯏꯗꯦ, ꯑꯁ ꯅꯨꯡꯉꯥꯏꯇꯤꯌꯦ ꯃꯥꯁꯨ꯫ ꯂꯤꯟꯊꯣꯏꯅ ꯀꯥꯏꯗꯅꯣꯗ ꯚꯥꯏ, ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ, ꯑꯗꯒꯤ ꯑꯩꯁꯨ ꯕꯤꯠ ꯂꯩꯇꯦꯗ, ꯍꯌꯦꯡꯋꯥꯏ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯩ ꯁꯥꯎꯅꯗꯅ ꯇꯧꯕꯗ ꯑꯩꯁꯨ ꯄꯥꯝꯗꯤꯌꯦ꯫ ꯕꯤꯅꯥꯅ ꯐꯔꯦꯁꯦ ꯂꯥꯎ, ꯗꯤꯄꯥ ꯃꯊꯟꯇ ꯋꯥꯔꯝꯃꯅꯤ ꯑꯩꯈꯣꯏ ꯉꯥꯏꯕꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏꯒ ꯕꯤꯅꯥꯒꯗꯨ ꯗꯤꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯗꯤꯄꯥꯅ ꯂꯣꯏꯔꯕꯣ ꯚꯥꯏ ꯅꯣꯏ ꯎꯅꯕꯗꯣ? ꯗꯥ ꯚꯤꯛꯇꯣꯔ ꯈꯣꯏꯗꯤ ꯆꯠꯈ꯭ꯔꯕꯣ? ꯕꯤꯅꯥꯅ ꯆꯠꯈ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯗꯤꯄꯥꯅ ꯉꯥꯏꯈꯣꯍꯦ, ꯄꯨꯡꯁꯨ ꯉꯜꯂꯤ, ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯦ꯫ ꯂꯤꯟꯊꯣꯏ ꯀꯩꯀꯩ ꯍꯥꯏꯅꯔꯛꯑꯒꯦ ꯃꯉꯥꯜꯒ? ꯂꯤꯟꯊꯣꯏꯗꯨ ꯈꯨꯝꯅꯤꯡꯗ ꯈꯨꯝꯃꯛꯏ꯫ ꯚꯥꯏ ꯑꯩ ꯑꯗꯨꯝ ꯇꯜꯂꯦꯅ ꯍꯥꯏꯔꯝꯃꯦꯗ, ꯃꯥ ꯉꯥꯏꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅꯗꯤ ꯍꯥꯏꯔꯛꯄꯅꯦ, ꯑꯗꯣ ꯃꯥ ꯑꯃ ꯑꯣꯏꯅ ꯈꯟꯕꯅ ꯐꯅꯤꯅ ꯍꯥꯏꯔꯝꯃꯦ ꯑꯩꯁꯨ꯫ ꯗꯤꯄꯥꯅ ꯑꯁ ꯚꯥꯏ ꯃꯥ ꯏꯀꯥꯏꯔꯝꯃꯅꯤꯌꯦ꯫ ꯂꯤꯟꯊꯣꯏꯅ ꯑꯩ ꯍꯥꯟꯅꯁꯨ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯌꯥꯔꯣꯏꯅ ꯍꯥꯏꯈ꯭ꯔꯗꯨꯅꯦ, ꯑꯗꯨꯐꯥꯎ ꯁꯨꯝ ꯍꯥꯏ, ꯃꯥ ꯃꯁꯥꯅ ꯏꯀꯥꯏꯅꯕ ꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯅꯥ ꯁꯥꯎꯅꯤꯡꯅ ꯏꯁ ꯀꯩꯅꯣ ꯚꯥꯏ, ꯃꯤ ꯀꯅꯥꯅꯕꯨ ꯏꯀꯥꯏꯕ ꯄꯥꯝꯗꯣꯏꯅꯣ? ꯃꯥꯁꯨ ꯏꯀꯥꯏꯕꯗꯣ ꯊꯥꯗꯣꯛꯑꯒ ꯅꯪꯅ ꯑꯃꯨꯛꯇꯪ ꯌꯥꯕꯤꯔꯗꯤꯅ ꯍꯥꯏꯔꯛꯏꯅꯦ, ꯅꯪꯅꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯅꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯋꯥ ꯈꯔ ꯀꯜꯂꯞ ꯉꯥꯡꯉꯛꯏ꯫ ꯑꯗꯣ ꯑꯩ ꯍꯥꯟꯅꯗꯩꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯑꯇꯣꯞꯄ ꯀꯅꯥꯝꯇꯗ ꯏꯟꯗꯤꯗ ꯅꯨꯡꯁꯤꯔꯤꯕ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏꯅ, ꯃꯥꯁꯨ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯅ ꯀꯣꯏꯅꯁꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏꯅ꯫ ꯕꯤꯅꯥꯅ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ ꯅꯪꯅꯗꯤ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ, ꯑꯗꯣ ꯃꯥ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏ ꯅꯪ ꯑꯇꯣꯞꯄ ꯀꯣꯏꯌꯨꯅ ꯍꯥꯏꯕ꯭ꯔꯣ? ꯅꯪꯅꯗꯤ ꯀꯩꯒꯨꯝꯕ ꯍꯜꯂꯛꯇ꯭ꯔꯦꯅ ꯈꯜꯂꯣ, ꯅꯪ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯔꯥ? ꯑꯗꯨ ꯑꯣꯏꯔꯒ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯔꯣ, ꯅꯪ ꯑꯦꯟꯗꯤ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯣꯏ, ꯅꯨꯡꯁꯤꯕ ꯊꯝꯃꯣꯏꯅ, ꯀꯩꯒꯨꯝꯕ ꯑꯦꯟꯗꯤ ꯍꯜꯂꯛꯇ꯭ꯔꯁꯨ? ꯃꯈꯣꯏ ꯑꯅꯤ ꯋꯥ ꯀꯟꯅ ꯉꯥꯡꯉꯛꯄꯗꯨꯗ ꯗꯤꯄꯥꯗꯨ ꯃꯕꯥꯅꯤ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯐꯥꯊꯔꯒ ꯇꯞꯅ ꯈꯥꯝꯃꯛꯏ꯫ ꯚꯥꯏ ꯌꯥꯔꯁꯦ ꯇꯣ, ꯃꯥ ꯀꯣꯏꯅꯤꯡꯗ꯭ꯔꯁꯨ ꯇꯣꯛꯑꯁꯅꯨ, ꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯂꯤꯟꯊꯣꯏ ꯅꯪꯁꯨ ꯕꯤꯅꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯦ, ꯅꯪꯒꯤ ꯐꯠꯇꯅꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯅꯪ ꯑꯦꯟꯗꯤ ꯅꯨꯡꯁꯤꯖꯔꯒ ꯃꯥꯅ ꯈꯪꯕꯤꯗꯅ ꯆꯠꯈꯤꯕꯗꯣ, ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯃꯉꯥꯜꯁꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯗꯣꯏꯅꯦ, ꯅꯪꯅ ꯃꯥꯒꯤ ꯋꯥꯗꯣ ꯌꯥꯕꯤꯗꯕꯗꯨꯗ꯫ ꯂꯤꯟꯊꯣꯏꯁꯨ ꯁꯥꯎꯔꯝꯕꯗꯒꯤ ꯈꯔ ꯇꯞꯊꯔꯒ ꯍꯣꯏ ꯅꯣꯏꯅ ꯍꯥꯏꯁꯦ ꯆꯨꯝꯃꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯤꯅꯦꯗꯣ ꯈꯪꯉꯦ, ꯑꯗꯣ ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯦ, ꯑꯩꯗꯤ ꯅꯨꯡꯁꯤꯅꯕꯗ ꯍꯣꯡꯒꯟꯗꯦ, ꯍꯣꯡꯕꯁꯨ ꯉꯝꯗꯦ, ꯃꯤꯗꯨꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩ ꯈꯥꯡꯉꯒ ꯑꯗꯨꯝ ꯑꯇꯣꯞꯄ ꯌꯦꯡꯗꯅ ꯂꯩꯔꯤꯗꯨꯅꯦ, ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯃꯤꯗꯨꯗ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯤꯅꯝꯕꯗꯤ ꯄꯥꯝꯗꯦ꯫ ꯗꯤꯄꯥꯅ ꯑꯗꯣ ꯚꯥꯏ ꯅꯪꯅ ꯑꯦꯟꯗꯤ ꯉꯥꯏꯔꯤꯗꯣ, ꯃꯥ ꯍꯜꯂꯛꯀꯅꯤꯗꯤ ꯊꯥꯖꯗꯦ, ꯀꯩꯒꯨꯝꯕ ꯑꯃꯨꯛ ꯍꯜꯂꯛꯑꯁꯨ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯗꯤ? ꯃꯥ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯆꯠꯈꯤꯕ, ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯔꯝꯃꯗꯤ ꯃꯥ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃ ꯐꯥꯎꯔꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯤ, ꯅꯪꯉꯣꯟꯗ ꯗꯥꯏꯔꯦꯛ ꯅꯠꯇ꯭ꯔꯁꯨ ꯃꯃꯥꯟꯅꯕ ꯑꯃꯗ ꯍꯥꯏꯗꯨꯅ ꯄꯥꯎꯗꯤ ꯇꯝꯃꯛꯀꯅꯤ, ꯑꯗ ꯃꯥ ꯀꯩꯝ ꯇꯧꯗꯅ ꯂꯩꯔꯤꯁꯦ ꯅꯪ ꯍꯌꯦꯡꯋꯥꯏ ꯍꯦꯟꯅ ꯋꯥꯅꯤ, ꯅꯪꯅ ꯉꯥꯏꯒꯦꯁꯨ ꯉꯥꯏꯔꯒ꯫ ꯂꯤꯟꯊꯣꯏꯗꯨ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯗꯤꯄꯥ ꯑꯃꯗꯤ ꯕꯤꯅꯥꯅ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯐꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯑꯦꯟꯗꯤꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯗꯤꯄꯥꯅ ꯐꯔꯦ ꯂꯥꯛꯑꯣꯁꯦ, ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯦ꯫ ꯕꯤꯅꯥ ꯀꯩꯗꯧꯔꯒꯦ ꯋꯥ ꯑꯃꯇ ꯉꯥꯡꯗ꯭ꯔꯗꯤ? ꯕꯤꯅꯥꯗꯨ ꯇꯞꯅ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯇꯧꯗꯦꯗ ꯚꯥꯏ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯨꯛꯇꯤ ꯃꯉꯥꯜ ꯂꯤꯟꯊꯣꯏꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯦꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯥꯡꯕ ꯉꯝꯃꯛꯇꯗꯨꯅ ꯚꯤꯛꯇꯣꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯚꯥꯏ ꯑꯩ ꯐꯅꯌꯥꯝꯗꯤ ꯀꯥꯎꯅꯕ ꯍꯣꯠꯅꯕꯅꯦ, ꯑꯗꯣ ꯃꯥꯁꯦ ꯅꯨꯄꯥ ꯑꯃꯅ ꯀꯣꯏ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯈꯜꯂꯣꯏꯗꯕꯅꯦꯕ, ꯅꯨꯄꯥꯁꯨ ꯀꯣꯏꯗꯕꯅꯤꯅ ꯑꯩ ꯋꯥꯈꯜꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯌꯥꯔꯛꯀꯗ꯭ꯔꯅ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯦ꯫ ꯚꯤꯛꯇꯣꯔꯅ ꯚꯥꯏ ꯅꯪ ꯈꯟꯗꯅꯕ ꯍꯣꯠꯅꯔꯣꯕ, ꯅꯠꯇ꯭ꯔꯒ ꯅꯪ ꯑꯇꯣꯞꯄ ꯀꯣꯏꯔꯣ, ꯑꯩꯗꯤ ꯃꯥ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯉꯥꯜꯅ ꯚꯥꯏ ꯀꯥꯏꯗꯩ ꯑꯃꯨꯛ ꯀꯣꯏꯕꯅꯣ, ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯅꯤꯅ ꯅꯨꯄꯤ ꯄꯪꯀꯣꯏ ꯀꯣꯏꯕꯁꯨ ꯌꯥꯕꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛꯀꯥꯟ ꯑꯌꯥꯝꯕ ꯃꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯂꯩꯅꯔꯀꯥꯟꯁꯤꯗ꯫ ꯚꯤꯛꯇꯣꯔꯅ ꯂꯩꯇꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯅꯤ, ꯑꯩꯈꯣꯏꯅ ꯈꯪꯗꯕꯩꯅꯦ,
hꯧꯖꯤꯛ ꯂꯩꯇ꯭ꯔꯁꯨ ꯍꯌꯦꯡꯋꯥꯏ ꯃꯌꯥꯝ ꯂꯥꯛꯈꯤꯅꯤ ꯚꯥꯏ ꯑꯩꯈꯣꯏ ꯍꯤꯡꯗꯣ ꯌꯥꯝ ꯋꯥꯠꯂꯤꯌꯦ ꯃꯉꯥꯜꯅ ꯚꯥꯏ ꯑꯗꯣ ꯅꯪ ꯁꯥꯎꯅꯨ ꯑꯃꯨꯛꯇꯪꯒ ꯕꯤꯅꯥꯗ ꯍꯥꯏꯒꯦꯕ ꯅꯪ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯒꯦꯔꯥ ꯑꯩ ꯍꯌꯦꯡ ꯆꯪꯗ꯭ꯔꯤꯀꯥꯟꯁꯤꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯍꯧꯒꯦꯕ ꯚꯤꯛꯇꯣꯔꯁꯨ ꯃꯉꯥꯜꯅ ꯂꯤꯟꯊꯣꯏ ꯅꯨꯡꯁꯤꯖꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯤꯡꯕꯗꯨꯇꯪꯗꯤ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯕꯤꯅꯥꯗ ꯀꯣꯜ ꯇꯧꯔꯦ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯕꯤꯅꯥꯅ ꯇꯥꯏꯌꯦꯗ ꯚꯤꯛꯇꯣꯔꯅ ꯃꯉꯥꯜꯁꯨ ꯄꯥꯏꯕꯅꯦ ꯑꯗꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯕꯤꯅꯥꯅ ꯑꯣ ꯑꯩ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯔꯤꯌꯦ ꯉꯁꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯕꯗꯣ ꯚꯤꯛꯇꯣꯔꯅ ꯑꯣ ꯀꯥꯎꯏ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯦ ꯅꯪ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯀꯣꯟꯅ ꯌꯨꯝ ꯍꯜꯂꯛꯄꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯀꯦꯔꯥ ꯕꯤꯅꯥꯅ ꯌꯥꯅꯤꯌꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯃꯃꯥꯈꯣꯏꯒ ꯂꯩꯇꯦ ꯀꯥ ꯑꯃꯗ ꯆꯆꯥꯒꯤ ꯃꯆꯥꯁꯤꯡꯒ ꯂꯩꯌꯦ ꯚꯤꯛꯇꯣꯔꯅ ꯑꯣ ꯂꯤꯟꯊꯣꯏꯒꯤ ꯋꯥꯅꯤꯗ ꯃꯥꯗꯣ ꯍꯥꯏꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟ ꯃꯥ ꯀꯩꯀꯩ ꯍꯥꯏꯔꯤꯒꯦ ꯃꯉꯥꯜꯁꯦ ꯍꯌꯦꯡꯗꯩ ꯍꯣꯁꯇꯦꯜ ꯆꯪꯉꯅꯤ ꯑꯗꯨꯅ ꯃꯥ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯍꯥꯏ ꯕꯤꯅꯥꯅ ꯗꯥ ꯃꯥꯁꯦ ꯌꯥꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯐꯅꯌꯥꯝ ꯍꯥꯏꯕꯅꯦ ꯃꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯀꯩꯝ ꯇꯥꯗ꯭ꯔꯦ ꯅꯍꯥꯟꯁꯨ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯏꯕꯥꯅꯤ ꯑꯣꯏꯅ ꯁꯥꯎꯅꯔꯛꯇꯣꯔꯦꯅ ꯑꯗꯣ ꯍꯣꯁꯇꯦꯜ ꯆꯪꯉꯅꯤ ꯍꯥꯏꯁꯦ ꯈꯤꯇꯪ ꯊꯨꯃꯟꯗ꯭ꯔꯣ ꯚꯤꯛꯇꯣꯔꯅ ꯑꯩꯕꯨꯗꯤ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯈꯤꯅꯤ ꯃꯥꯗꯤ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯂꯤꯟꯊꯣꯏꯅ ꯌꯥꯔꯛꯑꯗꯤ ꯂꯩꯗꯣꯏꯅꯦ ꯃꯥꯁꯦ ꯌꯥꯔꯛꯇꯕꯩꯅꯦ ꯍꯣꯁꯇꯦꯜ ꯆꯪꯗꯣꯏꯁꯦ ꯕꯤꯅꯥꯅ ꯂꯤꯟꯊꯣꯏꯅ ꯌꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯈꯣ ꯀꯩꯅꯣ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯄꯁꯨ ꯌꯥꯏ ꯚꯤꯛꯇꯣꯔꯅ ꯈꯪꯗꯦꯗ ꯁꯤꯁꯨ ꯍꯥꯏꯅꯕꯒ ꯌꯥꯗꯦ ꯃꯉꯥꯜꯗꯣ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯗꯣ ꯂꯤꯟꯊꯣꯏꯅ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯂꯩꯕꯒꯤꯔꯣ ꯕꯤꯅꯥꯅ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯍꯥꯏꯔꯕꯅꯦ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯣꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯇꯣꯞꯄ ꯍꯥꯏꯔꯛꯑꯁꯨ ꯑꯗꯨꯝ ꯌꯥꯗꯦ ꯇꯜꯂꯦꯅ ꯈꯨꯝꯃꯦ ꯑꯗꯣ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯉꯥꯜꯅ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥꯔꯣ ꯍꯥꯏꯁꯦ ꯕꯤꯅꯥꯅ ꯀꯣꯏꯅꯕꯗꯤ ꯅꯠꯇꯦ ꯂꯤꯟꯊꯣꯏꯅ ꯅꯨꯡꯁꯤꯖꯕꯅꯦ ꯑꯗꯨꯗ ꯍꯥꯏꯕ ꯅꯪꯍꯧꯗꯅ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯕ ꯐꯩꯅꯥꯝ ꯀꯨꯏꯔꯦ ꯃꯥꯒꯤ ꯄꯥꯎ ꯀꯩꯝ ꯇꯥꯈꯤꯗꯕ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯁꯨ ꯑꯁꯥꯝꯗꯒꯤꯅꯦ ꯃꯉꯥꯜꯗꯨ ꯕꯤꯅꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯤꯇꯪ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯗ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯩ ꯅꯨꯄꯥꯁꯤꯗ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯗ ꯁꯨꯝ ꯃꯥꯁꯨ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯗ ꯌꯥꯔꯛꯑꯗꯤ ꯀꯅꯥꯅ ꯈꯪꯅꯦ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄꯁꯨ ꯚꯤꯛꯇꯣꯔꯅ ꯚꯥꯏ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯃ ꯌꯦꯡꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯃꯥ ꯌꯥꯔꯛꯑꯦꯅ ꯈꯜꯂꯣ ꯑꯗꯣ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯪꯅ ꯅꯝꯗꯅ ꯐꯥꯕ ꯃꯨꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯦ ꯀꯣꯏꯅꯕ ꯑꯣꯏꯔꯗꯤ ꯚꯥꯏ ꯀꯥꯟꯅꯗꯦ ꯅꯪ ꯇꯨꯡꯒꯤ ꯑꯣꯏꯕ ꯌꯥꯕ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯀꯣꯏꯕꯅ ꯐꯅꯤ ꯕꯤꯅꯥꯅꯁꯨ ꯍꯥꯏꯔꯛꯏ ꯗꯥ ꯃꯉꯥꯜ ꯁꯥꯎꯗꯤ ꯁꯥꯎꯅꯣ ꯑꯩꯗꯤ ꯂꯤꯟꯊꯣꯏꯁꯦ ꯌꯥꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯗꯥ ꯃꯉꯥꯜꯁꯨ ꯁꯤꯗ ꯁꯨꯝ ꯃꯊꯥ ꯁꯥꯗꯅ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯒꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯗꯥ ꯃꯉꯥꯜꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯒ ꯈꯪꯅꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯃꯉꯥꯜꯁꯨ ꯃꯈꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗꯨ ꯏꯀꯥꯏꯔꯦ ꯑꯃꯨꯛ ꯌꯥꯝꯅ ꯆꯣꯞꯄ ꯇꯥꯔꯗ꯭ꯔꯅ ꯈꯜꯂꯤ ꯑꯁ ꯅꯣꯏꯁꯨꯕ ꯑꯩ ꯑꯣꯏꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯦ ꯑꯗꯣ ꯐꯔꯦ ꯑꯩ ꯂꯥꯁ ꯑꯣꯏꯅ ꯃꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯌꯥꯔꯒꯗꯤ ꯃꯥꯒꯤ ꯅꯝꯕꯔꯗ ꯑꯃꯨꯛꯇ ꯄꯤꯌꯨ ꯑꯗꯨꯗꯩ ꯑꯩ ꯃꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯔꯣꯏ ꯅꯣꯏꯗꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯄꯜꯂꯔꯣꯏ ꯕꯤꯅꯥꯅ ꯍꯣꯏꯗ ꯃꯉꯥꯜ ꯑꯩ ꯃꯥꯒꯤ ꯅꯝꯕꯔꯗ ꯄꯤꯔꯛꯑꯒꯦ ꯃꯉꯥꯜꯅ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯗꯤ ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯑꯗꯨꯒ ꯇꯣꯛꯑꯒꯦ ꯚꯤꯛꯇꯣꯔꯅ ꯀꯩꯒꯨꯝꯕ ꯌꯥꯁꯤꯜꯂꯛꯑꯗꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯔꯒ ꯇꯣꯛꯇꯣꯏꯔꯕ ꯑꯗꯨꯝ ꯃꯉꯥꯜꯗꯨ ꯅꯣꯛꯑꯒ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯣꯛꯇꯣꯏꯅꯣ ꯌꯥꯔꯛꯇ꯭ꯔꯗꯤ ꯇꯣꯛꯑꯅꯤ ꯕꯤꯅꯥꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯊꯣꯛꯑꯣ ꯗꯥ ꯃꯉꯥꯜ ꯑꯗꯨꯒ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯃ ꯑꯣꯏꯅ ꯌꯦꯡꯅꯕ ꯇꯧꯔꯁꯦ ꯁꯨꯝ ꯂꯤꯟꯊꯣꯏ ꯉꯥꯏꯗꯅ ꯂꯩꯕꯗꯣ ꯃꯇꯝ ꯑꯣꯏꯅ ꯃꯥꯡꯉꯒ ꯇꯣꯛꯑꯅꯤꯕ ꯃꯉꯣꯟꯗ ꯍꯦꯟꯕ ꯗꯥ ꯃꯉꯥꯜꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯑꯗꯨꯒ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ ꯃꯉꯥꯜꯗꯨ ꯅꯣꯛꯑꯒ ꯍꯣꯏ ꯍꯟꯗꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯇꯣꯛꯑꯅꯤ ꯀꯣꯟꯅ ꯑꯩꯒꯤꯅꯦꯅ ꯑꯃ ꯇꯝꯂꯝꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯚꯤꯛꯇꯣꯔꯁꯨ ꯏꯁꯥ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯚꯥꯏ ꯀꯥꯟꯅꯗꯦ ꯁꯤꯗ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯕꯅꯦ ꯃꯉꯥꯜꯅ ꯐꯔꯦꯁꯦ ꯚꯥꯏ ꯑꯩꯁꯨ ꯊꯝꯃꯒꯦ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯧꯔꯣ ꯉꯥꯏꯍꯥꯛ ꯌꯦꯜꯂꯦ ꯁꯥꯋꯥꯗꯦꯀꯣ ꯕꯤꯅꯥꯗꯨ ꯅꯣꯛꯑꯒ ꯌꯦꯠꯇꯦꯍꯦ ꯀꯥꯏꯗꯦꯅꯣ ꯃꯉꯥꯜꯗꯣ ꯊꯝꯃꯒꯦ ꯚꯥꯏ ꯊꯝꯃꯦꯀꯣ ꯚꯤꯛꯇꯣꯔꯅ ꯍꯣꯏ ꯚꯥꯏ ꯂꯤꯟꯊꯣꯏ ꯆꯥꯛ ꯅꯨꯡꯇꯣꯛꯑꯕ ꯇꯨꯡꯗ ꯗꯤꯄꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯗꯤꯄꯥꯅ ꯑꯁ ꯚꯥꯏ ꯈꯪꯗ꯭ꯔꯦꯗ
mathai yam sai exam ga naksilakpane Linthoina as aisune bai lairik silla faw thiba khangdo mande Dipana ado fare aidi nahan pakhalabane nanga binaga khanarakanina Linthoina sum bai aido mangal sum hailebe sauninga lebaduda binadoina saukri Dipana ado nupa amagi akoi khane kaida talle mi mamangdasu fajade ainasu binada haikrabane masu soikre wakalna haikre na haire ado nabani wari di sanabra sane message di adum thane oh fare ado bai nang ainasu haina sawgana nang endi da sum tawbada tawaningde hoi nang atopa koidaba sum endi na tawdana wakal nungaitana leido aduna hena nasa sokjagani adai nang yum palaroi endi natradi hairadi khangde natradi nang mangal khangna hobana yam fani ayungwai thoba malakani na khalladi yararoi bai da mangal da masang matak fase hek yingbadasu nupa male thamoisu sengambe ado ai wakal sida endi lakkini na adum khalla lere bai ado ai wakal dadi nang atopa kanagumba nangbu khangbidaba amangairaga leibadaidi nangbu tasengna nungsibiba mido adudoina nangnasu thamoi sengna nungsibiba aduna hena faina khale bai ai endido lakadaba yam male adugisu ai ngaibane ado endida phone tawbada haujifaw switch off adum leiribra leye ai nongmagidi adum tawbane switch off adum haire kaidorabano khangdre hoi farene mala ena khalase ada mana nang nungsidridi nangna haiba wa yarakdradi khalo munna bai aduna hena nungaidaba maramoini bai as noinaga aimandana aisu gyan tadre bai asengba nang aikhoi bayo hairdi nang mangalga nungsinabana yam fani madi sunjoi shoidrabane hoi endi lakpa yai nana nungsi haibadusu yarakpa yai ado madi swaida leitedana mana yarakdra khalone nang adai hojik matamsida igo ngaktane adai ayambadi nang natrasu mayam lei khole ngakta mangaldi nang ngaige faw hairidune Linthoina bai ai matam kitangdi khankhige aduga hairage hoi bai nang fajana tungisu yauna khalo hojik ekhoi angangsu natrabane hoi ado exam gi noching khara lei haida ayengdi sandenina noida lakhe aduga xerox amta tawse hoi lao oh fare dadi bai aisu thamage hoi Linthoidu phone thambaga famungda changduna hepi ma tumagena khanbani adubu tummodi yadre magi wakhalda endiyala su manung sirakani thajaba sumsum mangsilae kuiraba matamse nongmata faw paw fawrakidabani kari tawri haibasu khangde mangalna mabu nungsijabasi ubada masu amuksu yarasirana khalai Linthoi hiptuna wakal khanduna leiringai tanja aduda magi phone duda message lakpagi ring khingnae Linthoi phone adu lauduna kanano haiduna yengi adubu number adu save tawramde Linthoi haina message tarai Linthoina kana ai mangalne Linthoina oh kayagi da manga saunuko binadagi nangi number sa lauraga message tarakpane kainomta haigena sautida kaiwano hairodo hoi nangnobadi ai ubaga sauningba pokani ado ai nanga mutangdi unaba pame ibani khak yagadra ai sidedi nangonda kem hairara nanglanadi khanganuko ibani unabasida ai fainam nang wakal khandanabadi honabane ado ai ngamde hekta isasina isa warakchabada ado amuktangdi unaramse ai heng nungtildaidi chalani aduna simatangdi yabiyo ayeng changba soidrabada manga soidre nungtil numida wairamda changani hoi ayeng unarase ibani aisu da mangalda wakrai ninge adudi ayeng pungonida aikoina unaba mfamda aduda thengnarase hoi kaidaramino da mangal sumipambane nangdi chak charaba chari tumdoreda oh fare tumtho aisu tumage ayeng amu paw hongnarase ado ayeng unabasidi soinagumsiko hoi soitanaba tawge Linthoi mangalna haiba wadu
ꯌꯥꯔꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯂꯦ꯫ ꯍꯣꯏꯗ ꯑꯩ ꯌꯥꯔꯒꯦ, ꯑꯗꯣ ꯑꯩ ꯑꯦꯟꯗꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ, ꯃꯥ ꯍꯜꯂꯛꯈꯤꯅꯤꯅ ꯈꯟꯖꯕꯅꯦ꯫ ꯑꯗꯣ ꯑꯩꯅ ꯑꯦꯟꯗꯤ ꯉꯥꯏꯕꯗ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯃꯉꯥꯜꯅꯁꯨ ꯋꯥꯔꯝꯒꯅꯤꯀꯣ꯫ ꯑꯩ ꯑꯗꯨꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯁꯨ ꯑꯋꯥꯕꯗ ꯃꯁꯛ ꯈꯪꯕꯅꯤꯅ꯫ ꯐꯔꯦ, ꯍꯌꯦꯡ ꯃꯥꯅ ꯍꯥꯏꯔꯛꯄꯒ ꯑꯩ ꯌꯥꯔꯦꯅ ꯈꯨꯝꯃꯒꯦ꯫